SIKKIM gi Governor GANGA PRASAD CHAURASHI ngasi Manipur gi Governor oina wasak laukhre. Mahaku Manipur High Court ki Chief Justice PV Sanjay Kumar na ngasi pung 12:09 da Manipur Raj Bhavan da wasak laukhibani. Manipur gi Governor Nasma Heptulana suti laukhiba asidagi halaktriba fawba Governor oina thaupugadori. Wasak lauba aduda Manipur gi Chief Minister N Biren, Works Minister TORTOISE Biswajit, CAF and APD Minister TORTOISE Satyabrata, Deputy Speaker K Ravindro, Chief Secretary Dr. Rajesh Kumar amadi atai official singsu saruyaki. Wasak lauraba matungda mahak Moirangda leba INA da chatki. Anauba barak thong saba loiba ngairingaida hauzik gari lanthok lanchin tawriba ariba barak thong asida pochai puba truck singidi horen hayeng kari thokani haiba tambangamdaba phibam amada leire. Hauzik oiriba barak thongi phibam asi Manipur Drivers Association gi Mihut Kangbu amaga satuna yengsilubada thengnarakibani. Mihut Kangbu aduna Imphal Jiri Lambi gi hauzik oiriba phibam sing asi semjin binaba gi matangda noneda leba NHIDCL gi General Manager dasu aiba Cherol Pisinduna taksilamki. Nakal amaramda Imphal Jiri Lambi National Highway 37 gi yamna maru oiba barak thong tha asigi tang tarada thongi wire tatpadagi semjinduna pochai puba gari chatpa hauramlaga amuk thongi upakte khibana maram oiraga ngasi Jiri romdagi Imphal lomda chatkadaba Lord Tata trucks kilometer mangarom sangna lengduna leiri. Gari macha amadi passenger puba gari singdi hanagi thong ariba aduda sathok chachin tawri. Thong asi ngasi athengbada semba loisilagadra haina panari. Amaromda hauzik nongna sagatliba baraki RCC bridge asi athuba matamda loisinbinaba maikai kayadagi appeal tawrakli. Manipur gi Chief Minister N Birena chakhau metric ton ama Europe ta thakre. Thauram adu Chief Minister gi Secretary ta pangthokibani. Thauram adu gi saruk ama oina afaba maru marang kaya puba gari kayasu lamthaki. Maru marang sing asi tongan ba district singda yawhanduna popi tharamba mafam singda mahut sinduna thana bani hairi. Mikhal khudingda naha singbu mayai kaba chinjak pizaduna yumda thamduna bot khombagi hainavi thadoksi. Lagliba lising ani kunithoi gi mikhal asi mayai kaba chinjak yaugdaba mikhal ama ohellasi haina Youth Front Manipur People's Party YFMPP gi President Khundrakom Max na phongdokre. Haukiba August 3 Indo Myanmar gi lambi sembaga mari lenana KHANGABOK Part 1 Sani Lauda Hauramba Manipuri Puwari ga sagonaduna laklaba khongnang pambi ama yanthatuna manghankre. Chawkhat thaurangi mingda asigumba lai oiraba khongnang pambi amabu yanthatkibagi thawong asibu KHANGABOK Development Society KHANGABOK na yaningdaba phongdorakle. KHANGABOK Kha Khundon Pukri Achauba Public Pond-gi mapanda chatuna leirambani haiba thengu ama kanduna Joint Coordination Committee on Wildlife and Biodiversity da khusinnarakre. Thengu adu KHANGABOK Part 3 makha laikai da leiba TIs Ibom Sagi Class 6 khakta tamliba machanipa Thoksom Chinglen Chana na kalakhibani hairi. Chinglen Chana hauzik Eastern Star Higher Secondary School KHANGABOK da tamliba mahairoini hairi.